SS Entertainment na Ningol Khonjel mai pakna pangthokhraba matung asida adonggidamak ngasi puduna lakchari. Angangsingtagi oiba Manipuri cover song contest isai chainaba. Contest asi category ani thokna pangthok chagani. Category A chahi manga dagina nipan fawbagi manungda laiba angangsing. Amadi category B dana chahi mapandagi chahi 12 fawbagi manungda laiba angangsingtagi oiba. Contest asida nupa macha amadi nupi macha punna saruk yabiba yagani. Contest asigisu submission fee logjaroi. October ki tarik amadagi hauzaraga October ki tarik 10 fawbagi manungda adom gi video adu aikhoina pizariba WhatsApp number asida thazin birakadabani. Aikhoigi number sing adudi 9383220016 amadi 7627944665 ni. Adomna angangsing adugi video nambirakpa matamda self introduction tawhanbirakpana without any musical support ta minute ahumdagi helhandana thajanbirakadabani. Adomna angangsing adubu introduction tawbirakpa matamda angang adugi ming laifam amadi mama mapagi ming adu fazana haibirakadabani. Aduga Adomna ekhoida video sing adu thajanbirakpa matamda angangsing adugi ID proof oibe yaba I card ama hekta ekhoida thajanbirakadabani. Contest asidasu isaigi sur tal amadi mayekta ka hena haksanna yengsinjaroi. Contest asi mayamgi mitki kumhai oinaba sopnachagi entertainment oinabagi damakta sinjabani. Maramaduna contest asigidi first second third thamjararoi sopnatangi champion ani khaktama khanjagani. Matam-matamgi oiba chatna kanglon aikhoigi YouTube channel amadi Facebook page ta upload tawjarake. Mikup kharadang oirabasu awaba khajik kauthoknabagi damak Adombu aikhoina suksoi soidana ngaijaramge.